Leibak kumay oikrabasu bor kanya anigi pukningi wadi kanana su khangkide. Afa nungagi wadi oidre. Wangangdana kartung libi kanya dasagi luhongbagum hongkibani. Kanadraba mapokni. Nungsiba makayaw ngamdraba mapokni khana bor mayum yawgadawribani. Thaina Maharani Gandarina dasagi damak haming labada luhongkiba adugi pangkhakni. Bordi. Masu madumangai. Mana pamzaba kaina phangli haiduna harawumgadabani. Adubu madu thoktre. Magi makhut hek chanbaga mana Chandramabu para ama tambigani khalle. Aseng bahayjaba Chandramabu mohena napal ama tawri haina lawbire. Saki napal thudekani asini. Kainya borgi mayum yawkhre. Langlamba miyamdu ama chatki ani chatki mitak silakle. Kainya mayumgi ahal singsu lekadabadi natabanina hagwanarakle. Mapabong modu manggol jang sinduna machabu bor pibirure. Punsi nung sangba ahal laman seba tauba nungayay phaba oyu haina makoknan birame. Chandrama kaplaroi khanna mamakay nabada kaplambadagi pi khamba honabani. Adubu nungsikraba mabung ananna mabu bor pirakpa matamdudadi Chandrama pi amuk khamba yakitre. Hek araiba pi sintahankraga matungda amuk kapnaba pi lektrasanu matagum makol thokna kablakle. Anansu mapitadana bor pipiramge khalambani yakitre. Ahingdu pungsiksikle mohengi mama pasu achauba thau ama loire haiduna pothazare. Mamona sakchu henbane pangnungda nungsikre ahal anidu. Hayeng nong hek nganbaga mamona sumang manggolda lipat chalagadaba adu ahan anidugi mamita urae. Bor kainadi kamdauri. Chandrama haunabi matung ina imung loisilamlaga famungda tumina phamduna leire. Adubu mohendi nong hek nganba fauba adum sanglaktre. Waiting room gi sofa da famduna adum nong ngankre. Chandrama na karamna makhut paiduna jinglugani. Jinglugi khanbasu leite. Madumadi magi apangba wakhal oigadawre. Mau hek oikibada mangzagadawribasi nupi mahaktani haibasi khanthakidra male. Mohend fana sauna leiramba yai. Laman khumningbagi wakhaldagi Chandrama na wai amatang hairaba ngairambo oibasu yai. Natragadabu luhongba numita anawbigi kada sangloidaba bor leifam thokte. Tumla silaklo haina hek makhut jinglubada mohen na sikhang khangduna leigani thazade. Matangdudadi mohend lasing mapolgum soidana yangani ningi. Waroba sauningba fana leiramlabasu mohengi mabuk onba sekenama jangadaba mande. Fazabagi mathakta khwaidagi keraba numit amada uge phanglamdabi mana yengningba mongda yengjaro hairabada ningai dauduna leigadaba nupa leiba haunade. Jingjaw oira phauba inbada chatlagadaba tanjani adubu Chandrama tawhodre. Mohendi janglaroi khanna leikrabani. Chandrama bu makhutta chalaga para ama tambigi khankibadugi ahanba khongthangni. Adubu Chandrama bu maral hek birubasu langani. Karamnadi bor mayum hek yawbaga irang pubi kaina oirugani. Hana yamna kauna khunaduna nungsinaragpa nupasu natte mayumni. Bor na hawbadi kaidawi. Ikai iki haiba amasu lay. Mohena tumba changlaktabagi maram Chandrama na khanbada phangpham thokte. Bor bu kaina na pharaga pusinbadi Chandrama na pamlamgadaba mande. Ama oirabasu bor kainadu wa ama ngangnadana nong adum ngankre. Kainadi tumgi tumu tumloi tuu nong ngan fatringaidagi thabaki thabak ngaktani. Chandrama gi tunganba niyom ama mulaiba haunade. Chandrama hagwatkre. Wairam taiba kolik phengba hawkre. Ahanba numit asidi ahingda bor na pochei leifam taknaribani. Adusu Chandrama gidi maraibakta tamlamdre. Masana thithiduna honazare leisabigi punsi loikre makokta phi macha ama kupkre. Wakhalna ama oirabasu mathaudi tawdaba yade. Manem hawalaktuna khara budi pangbirare. Adubu Chandrama mathwai inung nungaijade. Ayuki pung 8 aduwaidani mohend uniform setlaga thoglai. Mama mapa na hangba nangdringai kar adum thodokre. Mama na Chandrama da hangbasu
hoi mai kari mata haibadumadi hairamde haire. Numidang tumba phauba sanglakti haibadumadi Chandrama ikaibana oibatai manemda haidoktre. Mamasu mapasu thabak chaliba manduna makha hanglakidre. Adugadi thabak kali lakpa yadre haiduna SP Mohen adum halakdre. Chakauba phauba posting maphamdagi phaijom selaga mamanaba kharaga lakhibani adum hanki. Mama mapana ngangba tade. Mamaugi mamangda yamna ngangnabasu ikaiduna ahal anidu adumatumi leire. Mamaubu themi thabak kanbana tauba oirini asini. Thabak naga tumba phangdaba thabak oire. Lakanida haiduna thembire. Chandramadi hoisu haide maisu haide. Adum tumina lei mathauda adum matawi. Adubu apangba nupi masanate Chandrama Mohengi wakhal mahak hotrong hona ure khalli. Pai tausano yingna batare dana. Agi kari iralai. Mongoda haisapam kari maram lai. Mahak nongmata posting mafamda chatluge hainasu khankhidre. Mane makuna haudoklabasu adum laksasanida haiduna mana yade. Madi Mohen waraubadagi mama pabu waraubana henkre. Magi ayaba yaudana mabu pithoklakpagi pelasanu haiba matagum tha phabagi mapam chatpa phauba chatkhidre. Haksangam de khara hai thabak chili khara hai chakau balaklambadagi amuktasu lakhidre. Chandrama matau amataukhre. Chandrama bu SP Mohen da luhongkhiba asida hek nungaikidabasi Captain Danabirni. Mahak anangi baton phangi. Adubu lakpa ngamlaroi haiduna lakhidre. Tasengbadi mahak numit asimak Manipur hadoktuna Kashmirda amuk changadaba numitni. Asomda langi phibam ama lakpadagi Manipur taramba sifai kem ayamba hadana kausinkrabani. Danabirgi kem asisu changkhiba tare. Makhogi mahut Assam Rifles na silauba tare. Adubu fana chilabasu luhongba ngahak laklamba yabani. Mahak nga laktabagi maramdi Chandrama na SP Mohengi mangakta leihukpadu mahak yingba ngamloi. Sandhyadu Danabir makhogi kemgi chingdum aduda phamduna Chandrama bu thinbagi kar mayamna mamit handuna thawalakpadu yengduna lei. Mahak haifam khangdana khoirangi. Danabir Manipurda lakpa chahi ama makhairom hairerini. Lamdam sigi hawa nungsit hainare mahak lamdam sibu onthok nungsi. Asuk nungaiba asuk inga chikna leizaba lamdam mahak uraktre. Prakitigi phazaba makhai pullaba lamdam se mahak thadok ningde. Matam kharadi mahak leiningi. Mama pana chithida hanglakpada mahak na khumki. Onthok na phazaba onthok nungaiba lamdamni. Ching haibaduma udana chaurakpa Delhi machadu chingdol mapal na koisilaga thamliba lamdamsi urubada mapukningdu mathum marang haukibani. Kalenda sadaba ningtham thada thoini ingdaba lamdam asibu mahakna yamna kalakjai. Mahakna khanjai lamdam se Bharat ki Switzerland kaubasu matik chai. Nongpoki Kashmir kaubasu nopte. Loktak patna Kashmir gi dal lektegi tabanate. Semgat pidabagi wadani. Lamdam sida lengoi puba Delhi la sitpa nungsitu amukta thingade. Asuk kalak chawa lamdam asi thadoktuna mahakna sisatpa tare. Mapukning haifam khangdana tayang tayangi. Khoirang bagi maram amabudi leiri ngasi Chandrama luhongba numitni. Mahak Manipur hadoklabasu Chandrama gi ningsingbadi puduna chatkadaure. Chandrama bu puraga chatpa oiramlabadi kayana nungairamgadaba mahak. Matomta hangjai. Jatsu tinadabi Chandrama bu asuk karigi nungsiruba. Amuk matomta khummi karigi nungsidani. I thangna ku chungobi rasi leibi wang chaubi samna ningdu yeibi sedo sa thorakpada pakjabi nokle thamoi hubi Chandrama bu karigi nungsiroi. Adugi mathakta Danabirna maitai nupi bu onthokna pamjarui maitai nupi gi thauna mahakalai. Amuksu mahaki wakhalna sagalai Chandrama dubu Mohengi mayum yoramlagadra. Maitegi chanabi manemna kainabu sumang matonda oktuna pusinbadu tawramlagadra. Anangi mafamdagi Chandrama masana yana luhongba natti haibasu takrabani. Khalai Chandrama dubu kaplamgadra. Kapla phawbada pakzaramgadaba malai. Danabir khangning ningsinglai mana khudol tawramba sagolgi leitingdo
Kalabu mathuaini khanjabi Chandramada mana nungsi khudol oina pirambani. Khalai madubu mana Mohengi yumda puramgadra. Natragana migi laman doningdabadagi leiting adubu amuk pek tawduna mabuda halaklamgadra. Danabir pangkhanda khale adubu khalluba amata foltade matamdi sum hauki. Nongalamdaidani makhoi kem phuktuna khongsanga dawrabani. Chadnaba sem saba haunaragle mahak hawat patare. Captain Danabir Manipur da hek lakpadagi lanpham kaya mai pakre. Naharol kaya phaba ngamkre. Adubu khulai paidaba nungsibagi lanpham asimadi mahak maithiraga hanba tare. Masina hena Captain Danabir thamoi puba ngamkhidre. Nupa masa Thoudam ngaduna khulai paiduna thingnaba yaba lanpham oiramlabadi khangadabani khanki. SP Mohend mayumda halaktaba tha henkre. Halaktaba adu phauba khara phari mathangi khongthang lakhatpa haukre. Hauzik phauba Chandramasu nongmada posting of hamalaktuna Mohenbu unaradri. Mane makuna di hai adubu Chandramana yade khanaraga chatkhiba misunatana karama themuragani. Adubu mathamoinadi Chandrama warep laure singnaba amani haina laukre. Mohengi mama mapanadi mamabu waraudanaba mapamda pau yokhidanaba machada masagum luna tawduna thamle. Mohengi mathangi khongthang maka phonglakle Nalini unaba toina chatle mahausa pau puhankhibadagi Mohenga Naliniga mariyamna phanale. Mana chakhibada Nalini mama mapana thoina mamit sukte. Nalini su Mohena wakatpa Chandramaga lainariba mari mana khaliba phirep adum phongdokpasu tasille. Mamaidadi Nalini Mohena themba yare lona Mohenda chenkre. Chandramana barton taroktabadu jingnaba laibanani jingnarabadi thabakna ulage khana chenkramale. Wamakti thokhidre Mohena menkramale. Nalini mama mapasu manil nairakhidre. Adubu Nalini khoigi imunga Chandrama khoigi imungadi mari phatre khamuk khamuk taunare. Paudu tabada Chandrama thoina ngakte nungai tabasu sauning basu thoina utte maramdi Mohengi pukchel hana chingaduna leirabani. Magi luhongba asina mangonda nungai ba punsi ama bigani haibadi mapamda leiringaidagi khalakte maramdi nungsinaba matungda honglakpa nate. Nungsiba leitraba maphamduda karibu hena asa tawruningai leibage khallu khalluraga Chandrama mama mapabu waraurai. Hauzikte handokpa yaba khongpham natre laibak ngamtamlabani khanna ngamnanaba palagi lepkhre Chandrama. Aduna mahak mau ama oibagi chapsaba mathau tawi. Nongmata akiba phi setuna maning tawna chakhide mapamda sumasak ulutre. Magi haibabu mane makugi seba phajana tawba aduga mana pamjaba kala layekpa aduda pukning lupna leizaba. Mana manil amata naidana leibadu uraga mane makuna mahakpu onthokna yazai. Laikai nasu atangba mauni hainari. Laikai gi angang khara layekpa tambiba haure maduna magi pothafam amasu oire. Mohend Naliniga nuwaina quarterda laikre. Pau haidokpa natraga changpham sinyananaba wafamgi damak Mohend mamampada chenaraktre. Chandramagi mamangda mane makusu nongmata masanupagi manakta chatlutre. Mamampana Mohenda pau thakre. Nalini busu imungda pusilakpa yaroi haina mapa amadi mamana Mohenda pau thakre. Madudi haidrabasu laklaroi. Nalini laubada imungda su pusiloi haibasi Mohena yakraba wafamni. Nalinigi maiduna Chandramaga laiminaba ngamloi. Hauzikti wafamsi ingthanakre. Mohend hanagum mathauda pukning sangkre. Danabi leitrabanina mahaki pukning khara ingle. Nalini su atombi oijarabasu matomda haina khumna quarterda leibanina maning tawzare. Nupana yaba nupi haibadu hek thokle. Setke maning chagi maning minayo misalwo nungaiba haibadu madu mangaire. Chandramagi pothafamdi magi kalana oire. Magi omsaknariba wakhal khoirangliba pukning pumnamak magi turina chingthoklaktuna chebang thangta yaurai. Magi ka kalagi mamita bahokre. Adubu ahingna thinglaklaga mina chiktharaklaga magi thamoi nungda phaurakliba maichak adudi kananasu khangbikitre. Madom khangli khangkhili. Mai ikla iklaga machu singlakpa sanagum Chandramasu
Maisa khanglaga awaba nanglaga thamoi ki machudi langkhalakle. Mahak Suraj ki sakdam amuk yekhidre. Khandabadi nate adubu magi thamoi atiyada pairiba leichilna adum khumjinki. Suraj karam taromgadagi haina khanbadi mahak tokte. Adubu jingliba Lakshman Rekha asi lathoktuna mahak sanagi sajidana ruge haibadi khaluba amuk ngamsajre. Nongma asum haukibana Chandramagi manam makamla machanupa ama phangjakre. Nalini su phanggadawri haibagi paw adum yaurai. Nalini di onthok anungaina leire haiba phawba tare. Adubu Chandrama quarter jatuna khanaruge natragana mapam jatuna pawdamuge haibadi khankhidre. Mane makusu machanupa phatabanina ikaikibana Chandrama khoida khongol taruba ngamdre. Samna hairabada Chandramagi phirep nongmonomugi chachinba helai. Migi thawin sinate madom semjariba phirepni. Adubu magi aronba pirang ubinabadi kana leite. Magi punsi, magi wakhal, magi thamoi ahangbagi ahangba ngaktani. Nongmana ahangba atiya leichil nongphai thangdraba nimma chumana yektuna pothase. Nongmana mana amata pandraba maru koklaba upal. Madugi mathakta uchek ama naitom Tomba yekli. Khangde magi mapukningda phaurakpa magi thamoina pamba pangikte yekli. Adubu yekliba khuding magi wakhalgi mamidi adum tari. Mana hek nongma yekhai yeklaga kapkhibadi ahangba atiyada naitom pairiba chekla ama yekna yekngani. Adubu kari khanbana no khangde chekla aduna tongba yaba pamel macha amatasu anakpada arapada yekhide. Adum paiduna leibadi yaroi magi thawaina olaba chekla oirambatai.